Manipurda thuba matamda mahosagi punsida hanjilaklagani haibasi ayaki thazabani Minister Ram Megawal. Manipur ki isuda center na lum na lawdaba leite Manipurda oiriba Fibm Union Government na yamna sensitive oina lawi athuba matamda Manipurda mahosagi punsida hanjilaklagani haibasi ayaki thazabani haina Union Law and Justice Minister Arjun Ram Megawal na phongdokre. Union Home Minister Amit Shah na chair lawduna ngarang Manipur issue ki matangda Delhi da security ki high level meeting pangthoktuna Manipur ki matangda directive kaya ama pikraba matung ngasi pangthokiba press conference amada Union Law and Justice Minister Arjun Ram Megawal na mathaki wafam asi phongdokhibani. Union Minister Arjun Ram Megawal na hai Manipur ki issue asi center na yamna hakchina lawbada natana Union Home Minister Amit Shah na yamna kupna monitor tawduna laklibani. Manipur ki watho asigi matangda Rajya Sabha amadi Lok Sabha animakta kayara khanaba laikre. Haujikti Union Home Minister na kanba thabak sing lawkhatuna Manipur miyamna thengnaribo chathok tasin ge yauna khudongchadaba kaya kohanaba akanma wafam sing ngarang thamkhrabana soidina maki Manipur da mahosagi punsida hanjilagani haibase ayaki thazabani haina su Arjun Ram Megawal na makhata na phongdokhi. Panbayai ngarang Union Home Minister Amit Shah na chair dawduna pangthokhiba awang bathaki mifam aduda tha asigi taruktagi Manipur gi miyamna national highway yauna state asigi lambi khudingma thingba panba laitana chadhanaba security gi akanma thabak lawkhanaba lambi da thingba pirakpa singi mathakta akanba action lawkhanaba miyamdagi nam haduna sel khaiba national highway da chaliba truck amadi gari singdagi illegal oina tax lawba thengnaba akanba thabak lawkhanaba amadi Indo Myanmar border paring da hangliba entry point singda ngamkhai sambal khabagi thabak yangsen naba akanba thabak lawkhanaba akanba pautak pikhibani. Ningsing bayai kumja 2023 gi May 3 dagi Manipur da ethnic violence thoraktuna irang asina maram oiduna miyoi chaniga yangkhai gi mathakta sikhibaga loinana miyoi lising humpu henbana mayuma kai leitana ngasi phawba lanjen aduna relief camp singda changjafam lawduna leiribani. Mara asida chahi asagi January 4 da nongthumam birena chief minister from thadokhibadagi taraganithoi suba Manipur Legislative Assembly su suspended animation da thamkibaga loinana January 13 da Manipur da president rule thamlakhibani. Car ama khangawdana mai horakpadagi thorakpa mi su sire car ama khangawdana mai horakpadagi chawlaktuna car adu thorakpa miyoi su laikidre. Press na phangba pauda Imphal West ki Lampen police station gi manung chanba lamboi khongnang khongda ngarang numidang pung 9 lom tabada car ama khangawdana mai horakpadagi chaktuna car adu bu thorakpa iroi semba mamang laikai dagi thokchom Roben apokpa thokchom Gulamjad kauba miyoi ama sire car su ayamba sarung mai na chakre hairi pawasin hai car mai chakpagi pauk tabagi Manipur Fire Service ki fair tender ani changsinuna mai kanbagi thabak chathaki adubu makoina mafam aduda thunglaba matamda ayamba car gi sarung mai chaklam le mai muthalaba matung car manung check tawbada car adu thorakpa oigani haina chingnaba miyoi amasu siraga yauramba thengnakhibani adubu laikhidraba miyoi adu thokchom Roben oiramba yai haina khanaki maina chakraba car adu gi registration number MN01AG 7086 ni mai adu matau karamna horakpano haiba chapchana khangma ngamdri. Editorial kalamo kalnga pawdagi lokhacharake khulngakpa singna khulai thadokhibaga Kuki singna attack chatharakpa state asigi president rule lengang na Manipur gi apunba saktam ngaliba khunja sing na paiba lo na yadaba khulai sing pikhalang ba numi tareni gi matam February 27 ta loikhibaga loinana mathangi numita chin Kuki jogi khulai paiba sing na mitai singda nongmai kapsen na attack tawrakhiba si chingna ningai oiba thodok ni lawi thaudo asi mitai singi thajaba matung ina chahi khudingi lamtagi nongma panma numit February 19 da Kongbo maru lai famlen na ningsing mathoktraba matamdagi lai shontin songi thoram pangthoktuna lakpagum ayuktagi hauduna mitai singna mafam aduda lai khrum machanaki adubu ayuk pung 10 rom tabada chingthaktagi Kuki singna mitai singi mafamda nongmai round 10 kapsilakhiba du mitai sing khaktada singna banate thawong adu India lenga ki mathakta chauna singna ba amani thodo asida khwaidagi ngakpa amadi chingnaningai oiriba wafamdi Governor na khulai pikhalakna ba thakhiba matam February 18 ta loikhiba numit adumaktada apunbagi saktam ngakpada chauna thodang lawriba arambai tengoge tengoloi singna lengakta yamnaba khulai sing khusen nakraba matung mathangi numita Kuki singna mitai singi mathakta nongmai kaptuna landarakhiba numit asigi nungthilda ikhang khangawdana governor na makhata na khulai pikhalakna bagi matam March 3 fawba sangdokle haina lauthorakhiba si afaba khongthang oirabasu peningai oidaba ama oihale peningai oidebagi maramni nungthil pobopta Kuki singna nongmai kaptuna attack chatharakhiba sigi paukhumpi bagi mahutta khulai pibagi matam makhata na sangdoknaba lauthoklaga watho adugi isu na thainaba hotnarabra haibasini amaromdana mitai singna kongba maruda chatnabigi matungina laison tinson pangthoknaba chatkhiba du lengaktagi ayaba lawraga chatpa oibana CRPF amasung Manipur Police ki personnel singna ngak sen khibani Kuki singna nongmai kaptharakhiba kongba maru lai famlen mathake koibada Kuki singi bunker nifugi mathakta lai haibasini
ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯂꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕꯅꯣ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯂꯧꯇꯨꯅꯕꯒꯤ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯥ? ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯗꯨꯅ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯄꯤꯌꯥꯔ ꯂꯩꯉꯥꯛꯀꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯨꯀꯤꯁꯤꯡꯅ ꯉꯔꯥꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 29ꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯚꯔꯅꯔꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯇꯕ ꯊꯣꯛꯂꯕꯗꯤ ꯂꯥꯟꯗꯥ ꯑꯗꯨ ꯂꯧꯇꯨꯅꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯑꯔꯥꯝꯕꯥꯏ ꯆꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯂꯣꯏꯁꯤꯡ ꯌꯥꯎꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯂꯩꯉꯥꯛꯇ ꯅꯣꯡꯃꯩ ꯂꯥꯡꯈꯠꯈꯤꯕ ꯑꯗꯨ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯕ ꯉꯝꯂꯔꯣꯏ ꯑꯃꯗꯤ ꯀꯤꯕꯗꯒꯤ ꯅꯠꯇꯦ, ꯂꯩꯉꯥꯛꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯕ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯈꯨꯠꯂꯥꯏ ꯁꯤꯟꯅꯈꯤꯕꯅꯤ ꯂꯧꯏ꯫ ꯂꯩꯉꯥꯛꯇ ꯊꯥꯖꯕ ꯊꯝꯗꯨꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯈꯨꯠꯂꯥꯏ ꯁꯤꯟꯅꯔꯤꯉꯩ ꯆꯩꯔꯛꯇ ꯆꯤꯟ ꯀꯨꯀꯤ ꯖꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯍꯧꯅꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜꯗ ꯊꯥꯖꯕ ꯃꯥꯡꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯦ꯫ ꯀꯣꯡꯕ ꯃꯔꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯈꯤꯕ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯗꯅꯕ ꯁꯤꯑꯥꯔꯄꯤꯑꯦꯐ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯉꯥꯛ ꯁꯦꯟꯅꯕ ꯆꯠꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯦꯑꯥꯔꯒꯤ ꯀꯦꯝꯞꯁꯤꯡ ꯂꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯣꯡꯃꯩ ꯀꯥꯞꯈꯠꯂꯛꯈꯤꯕꯅꯣ? ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯑꯥꯔꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯟꯀ꯭ꯋꯥꯔꯤ ꯆꯠꯊꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ꯫ ꯂꯩꯉꯥꯛꯅ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯔꯕꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯂꯤꯕꯁꯤꯡ ꯐꯥꯕ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄꯒꯤ ꯃꯍꯨꯠꯇ ꯇꯦꯔꯣꯔꯤꯁꯠ ꯀꯨꯀꯤꯁꯤꯡ ꯍꯥꯟꯅ ꯂꯥꯛꯁꯤꯜꯂꯕꯗꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯊꯥꯖꯩ꯫